Yek taret salai taret leitaba purupti yellow mi natte maringmay makuning kabui. Miyam na yellow mi oy di haina chaw na yet na ba kaya layriba si kandok pa thoy na luba natte. Masagi yek taret salai taret leitaba purupti yellow mi natte. Aray ba purupsing yellow mi ni haina. Sanamahi Temple Board ki kabui laisangi sanglakpa maringmay makuning kabui na pongdokre. Sanamahi laining sakwada na ba pandamda. Ride the passes on Sanamahi Zamhai Batimda Manipur Cultural University amasung Sanamahi Temple Board ani na sinduna numit taraga mga ni chathagadaba workshop ki ngarang taruk ni chanba numit ki nungthil gi session da kabui nat ki thoram singi matang da miyam da sandok na takladuna maringmay makuning kabui na hai malem da leiriba purup khuding maki masage haurak wari leijai haurak wari leitaba miyoi sing lamda madugi yellow mi natte hai na launai kabui jati gi su yek taret lei masigi khudam khara pallabada kabui gi yekta kamai gangmai golmai longmai asi mitai dana mangang luwang khuman angom haina lei yek taret ki magi yelhen chaba yadaba posak mitai gi leibagumna kabui gi su lei khudam oina pallabada longmai gi sakhai dage haibade angom yektage taw bohuina thada ka khiduna thada ngambagi wari leibana longmai yekna huibu chade hui asi makoi gi yelhen ne aduga golmai yekna khuman yek khoiningbu yelel oina chana de masigi maramna khuman tamfa lairembi imana tampakta lakpada khoiningbu mai thaduna maikhu khuanduna laining thau soraren bu minam bage soraren ga ima tamfa ga kaina khibagi maramdage khoiningbu yelen oike ima tamfa lairembi ase golmai yeke sakhai ni haina mahakna phongdokhe mitai singna khul gi laining sing umang lai lat pagum kabui singi su khul gi lai lat le khulgi laibo khunthak ngakpa masung khunkha ngakpa haina ani thongna lat le khudam oina pallabada langthawal da leiba khopum kabui khulasigi khunthak ngakpana haibok ningthau aduga khunkha ngakpana chajing lakpana kolle khul ngakpa lai singna masa masu singbu soida ngamdana ba ahing su pachai paiduna koicha chatuna ngakpi senbe masi thengna ba halaman kaya su lei haiba wafam su mahakna phongdokhe mahakna makha taraduna hai mitai gida mi siraba matamda maibina mangdabagi thauram pangbagum kabuigi su mangdabagi chanabi lei khena ba haibabu kabuigi na mi sidringaida amaibina laining thau akakpa haibade sanamahi gi mafamda changjaduna mangdaraga mangda hairambadu tamduna nariba miduge maram khangna irat ison thauram pange kabuigi su apokpa khurambagi chanabi lei khuramba si phunga manakta pangthoe launa leinabagi matangda palladuna mahakna hai mitaina tawbagum kabuigi su yek launa ba yade Sairup tinaba launa ba yade pelon tinaba launa ba yade ahum masigi manungda khwaidagi tamthibana pelon tinaba launa ba ne pelon tinaba haibadi aina aigi image sagai gi ningol lawba yade haibane hiram khuding makta mitaiga kabuiga chanabi laliba lai ase amakhakta oibana masin manawni haibasi mayekna tare haina su maringmai makuning kabuina phongdokkheng